Masagi party gi lengak suspend tawraga Manipur da president rule thamhaliba asi Bharatiya Janata Party Manipur da maithire haibadu mayek sengna takchabani haina Rajya Sabha gi opposition leader Mallikarjun Kharge na maral sirakli social media da thagalakpa post amada mahakna hai state amada president rule thamlakpa haibasi state aduda constitutional crisis thokle haibani masi pumna mag BJP lengak asi matik chadre haibadu BJP gi MLA singna yajaba ngamdaba dagi thokpani center da chahi 13 amadi state da chahi 9 lengak pairaklabasu center na Manipur da presidential rule thamli Manipur da law and order ngak senduna thamba haibasi BJP gi thaudangni Masigi sumathakta national security amasung border patrol ge thaudang asisu lengakna pufam thokpani haiki mahakna makhata na hai miyamna thengnariba awaba amadi khudong chadabasing asi lengakna tafam thokpani miyamgi kholau sing asi taba khaknatana miyamna thengnariba awaba sing asigi damak la le haijagadabani madugi thauna BJP da leibra haibasi hangba yaba wahangni oirakliba fibam asida Awang Nongpokki miyamna Prime Minister Narendra Modi bu kaidong nungda ngakpi bangamloi hainasu mahakna makhatana phongdokhe